ꯃꯣꯏꯕꯥ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯌꯨꯝꯗꯒ ꯂꯩꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕ ꯂꯤꯂꯥ ꯑꯁꯤꯕꯨ ꯇꯟꯕꯨ ꯇꯜꯂꯦꯗ ꯍꯥꯏꯒꯗꯕ ꯑꯗꯨꯕꯨ ꯇꯝꯗꯕꯗꯤ ꯌꯥꯗꯦ ꯑꯩꯅ ꯗꯨꯀꯥꯟꯗ ꯉꯥꯏꯍꯥꯛꯇꯅꯤ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯨꯕ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯅꯣꯡꯊꯤꯜ ꯕꯣꯕꯣꯞꯇꯒ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯦ ꯑꯗꯨꯒꯨꯝꯕꯗꯨ ꯑꯩꯅ ꯇꯧꯕ ꯄꯥꯝꯗꯦ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕु ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗꯒ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯤꯅꯦ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕꯒ ꯉꯝꯂꯔꯣꯏꯀꯣ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯅꯤ ꯑꯩꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯃꯧ ꯅꯨꯄꯤꯅ ꯐꯨꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯠꯈꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯗꯣꯔꯕꯅꯤ ꯀꯩꯅꯣ ꯃꯃꯥ ꯅꯪꯅ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯕꯒꯤꯅꯤ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯗꯅ ꯅꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯣ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯃ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯒ ꯖꯨꯖꯥ ꯖꯨꯖꯥ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩꯅ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯔꯨꯕ ꯑꯗꯨꯒꯤ ꯃꯥꯅ ꯑꯩꯕꯨ ꯐꯨꯒꯦꯒ ꯇꯧꯗꯅ ꯅꯆꯥꯅꯨꯄꯥ ꯂꯥꯛꯂꯒ ꯂꯣꯏꯅ ꯈꯪꯅꯒꯅꯤ ꯒꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯁꯦ ꯈꯔ ꯂꯩꯔꯒꯗꯤ ꯁꯝꯒ ꯑꯃꯠꯇ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦꯗ ꯊꯣꯏꯆꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯊꯤꯜ ꯕꯣꯕꯣꯞꯁꯤꯗ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯁꯠ ꯁꯠ ꯈꯨꯝꯃꯨ ꯃꯗꯨꯅ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯀꯣ ꯃꯔꯣꯜ ꯁꯤꯡꯉꯨ ꯀꯔꯤꯒꯨꯝꯕ ꯁꯦꯡꯂꯝꯗ꯭ꯔꯕ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯤꯔꯦꯞ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯉꯁꯤꯃꯛ ꯂꯧꯒꯅꯤ ꯇꯞꯊꯕꯤꯌꯨ ꯗꯥꯝꯆꯥ ꯑꯩ ꯀꯅꯥꯗꯁꯨ ꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯧꯍꯩꯗꯕ ꯊꯕꯛꯁꯤꯡ ꯆꯠꯄ ꯑꯩ ꯄꯥꯝꯖꯗꯦ ꯇꯧꯁꯨ ꯇꯧꯖꯔꯣꯏ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ ꯃꯗꯨ ꯏꯃꯥꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯈꯣꯡꯊꯥꯡ ꯉꯥꯛꯇꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯂꯥꯛꯈꯤ ꯃꯥꯁꯨ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯅꯕꯒꯤ ꯃꯇꯥꯡꯗ ꯏꯟ ꯗꯤꯇꯦꯜꯁ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯩꯒ ꯃꯥꯒ ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ उनꯈꯤꯗ꯭ꯔꯤ ꯃꯁꯛꯁꯨ ꯈꯪꯗꯦ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯛꯄ ꯊꯕꯛ ꯑꯃꯗꯁꯨ ꯆꯠꯊꯈꯤꯕ ꯂꯩꯇꯦ ꯏꯃꯥꯅ ꯑꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯖꯩ ꯏꯃꯥꯅ ꯑꯩꯕꯨ ꯏꯔꯥꯜ ꯑꯃ ꯄꯤꯁꯤꯜꯂꯒ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯄꯥꯝꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯗꯥꯝꯆꯥ ꯀꯔꯤ ꯅꯆꯤꯟꯗꯨ ꯊꯤꯒꯅꯨꯅꯦ ꯅꯪ ꯅꯠꯇ꯭ꯔꯣ ꯏꯁꯤꯡꯒ ꯄꯤꯊꯛꯂꯗꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯝꯂꯤꯕꯗꯣ ꯑꯩ ꯂꯥꯛꯄ ꯎꯕꯗꯒꯤ ꯅꯨꯄꯥꯗꯣ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯐꯥꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯥꯕ ꯉꯝꯂꯝꯂꯕꯗꯤ ꯅꯍꯥꯛ ꯉꯁꯥꯏꯅ ꯑꯩꯒꯤ ꯈꯨꯠꯇ ꯅꯄꯥꯝ ꯌꯧꯔꯝꯒꯗꯕꯅꯤ ꯌꯥꯔꯦ ꯀꯩꯗꯧꯔꯕꯒꯦ ꯅꯨꯄꯥ ꯑꯃꯈꯛ ꯌꯨꯝꯁꯤꯗ ꯂꯥꯛꯄꯒꯤ ꯋꯥꯕꯨ ꯅꯨꯄꯥ ꯆꯥꯝ ꯆꯅꯤ ꯂꯥꯛꯂꯒꯅ ꯃꯃꯥ ꯀꯝꯗꯧꯕ ꯃꯃꯥ ꯅꯪꯁꯨ ꯈꯔꯗꯤ ꯐꯅ ꯈꯟꯕꯁꯨ ꯇꯝꯕ ꯐꯩꯗ ꯕꯕꯥ ꯑꯩꯗꯤ ꯃꯤꯅ ꯊꯥꯖꯗꯕꯁꯦ ꯅꯃꯧ ꯑꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯟꯕꯃꯛꯇꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈꯤꯒꯦ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯖꯒꯦ ꯑꯩ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ ꯏꯃꯥꯅ ꯑꯩꯕꯨ ꯅꯄꯥꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯟꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯗꯥꯝꯆꯥ ꯂꯥꯛꯂꯒ ꯂꯩꯈꯥ ꯇꯥꯔꯒꯅꯤ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯆꯨꯝ ꯑꯔꯥꯟꯗꯤ ꯗꯥꯝꯆꯥꯅ ꯂꯦꯞꯆꯔꯒꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯗꯥꯝꯆꯥ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯦ ꯆꯝꯅ ꯇꯥꯔꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯗꯥꯝꯆꯥꯒꯤ ꯃꯣꯕꯥꯏꯜꯗ ꯌꯨꯝ ꯑꯁꯤꯗ CCTV ꯀꯦꯃꯦꯔꯥ ꯊꯦꯠꯄꯅꯤ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯂꯛꯄ ꯌꯨꯝꯁꯤꯒꯤ ꯃꯥꯡꯒꯣꯜ ꯑꯃꯗꯤ ꯑꯇꯩ ꯃꯐꯝ ꯈꯔꯗ CCTV ꯀꯦꯃꯦꯔꯥ ꯊꯦꯠꯄꯅꯤ ꯃꯗꯨ ꯌꯦꯡꯕꯤꯔꯒ ꯑꯆꯨꯝ ꯑꯔꯥꯟ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯃꯛ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯇꯦꯟꯁꯟ ꯑꯃꯗ ꯂꯩꯔꯨꯕꯗꯒꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯦꯗꯅ ꯏꯃꯥꯔꯥ ꯑꯩꯒꯤ ꯊꯣꯏꯆꯥꯔꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯆꯣꯞꯄ ꯅꯪꯕ ꯃꯤꯁꯛ ꯌꯥꯎꯔꯗꯕꯅꯤ ꯀꯝꯗꯧꯁꯤꯒꯦ ꯏꯃꯥ CCTV ꯐꯨꯇꯦꯖꯇꯗꯤꯀꯣ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯀꯔꯤꯒꯨꯝꯕ
Thoisana lanba makta oiramlaba nachana Thoisase magi mayumda aina haujimak thingani aduga imana lanba makta oiramlagana kamdauba CCTV footage yengdringegi matam masida masigi wahang simadi paukhum imana haujimak pibiyu Ibungo aina chumnida aigi mitsina sangsang uragabu karigi langadoribano karigumba aina hek lanba oiramlaba ai yumsidagi satpige he saitana hek sakhi aigi motadi mamaga aiga khainau haina tamlaba malebu aidi khangdeko haujiksibu aigi sahi matang asidabu aigi seba sibi tawbinaba aigi lenga oigadaba nupi amamuk yengkhiba taribara isa thanil kada yengsi nangi phone duda o sina thongalgi mayaniko sida uribu nupa asiga mamagabu wari sanarine wari sanari basina takpadi mamaga khangnaba malida kharaga muk saksilu o sina ikhoigi drawing room gi area nine sidadi kemta aranba thabak amata jathegiba leitene mama amuk laya nupa sidi mama gi ingit amada chenkhrene mama CCTV camera de load payade do ima film kapa loire kamdau seba amuk yengera imana aigi phone sida yam thajadrabo aikhoi sibu Noi napa nachaga phone da yenglaga tawsinnaraga ibu aranba tahaledana aidi lanjakidabani ko nakhoi ahumna aibu yumsida mito oina uraba natro asumna sakhina ikai boy kari boy haijilamlaga magi kada sangkhirami ai khangi aina thajai imau pina lanba oiramloi haiba imau sumlaba phawbuda namana saujinnaraga sangkhribasini aina masidabu kari haidoinoba imau nupi Thoisa wakhan hanthaganu saubasu tawganu landaba migidine isor leibani asumba haibasina mai pakpani aigidi isa ani subasu nattedo nakhoi anina yumse nungaina palaga lehobaduni aina pamlibase aikhoidi ahal oiduna noma natraga nomadi aikhoigi matam laktuna laireibakta satkhiba tabani yum panbase sege maiga tathokta sin tawnaraga yum pansiko yum pan baibasi turelgi lengoidigi hena kupi hainaba ipa ipusingi pawro lairibani do sanglo nakhoi animak potha jaruro damcha ngasigi thawdokse aidi yamna nungaiteko kayam koina aikoina asumaina laikho hairibano aibu lamchat naidebi tahange haina honaribase ngasigi sina aroibadi oigedaba mande tongdasu makha satharakigani haibegi aidi singnaba lay kamdausigge kemta khalunuda ai lerisidi ai su khangida aigi nupi aigina thawai oiribi Thoisana karisu aranba thabak tawramloi haiba adubu yengkhiba tabani madugisu matam soidana lakani aduwada khangde aidi mama oiba pami hairisini isa yauraba matamda mamau nupibu nungsibiba ngamdrabasu manembongna masudi yamna nungsi hainai adunane aise mama ohenbiro damcha seba hoi aigi thawaina hairagabu karigi yaroidoribano mathang thada asum khangdau leirabudubu yamna ngaingamdaba tawraganuda bema nangbu aigi mamangi ingkholduda morok makhongda hauramba napi singdubu sengdokpa khodokpa loina loirabo kaka loina sengdokcharamlabane ado kaka gi khusuma lado ngasi pibiba yagadra aise yumda leigedaba pot khara laihoba adugi leigena tawbane ngasidi sagolsen numit oire numidang wairamgasu oirabadina ai selfie thokpa pamdre ai hayeng ganna thileklage bemanang sauba yadeko ai soidena hayengmak thinbiraklage ko nakhoigi yumda hoi kaka ai chalukhige
ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤꯀꯣ, ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯣꯛꯇꯅ ꯈꯦꯗꯅ ꯂꯩꯖꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯗꯨꯅ ꯑꯐꯪ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯄꯨꯛ ꯊꯟꯅ ꯍꯦꯛ ꯄꯤꯖꯕ ꯉꯝꯗꯦꯗꯀꯣ꯫ ꯑꯩꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕ ꯃꯤꯁꯛꯅꯣ, ꯏꯃꯥ ꯄꯥꯕꯗꯨꯗꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕ꯫ ꯆꯦꯆꯦ, ꯉꯁꯤꯗꯤ ꯆꯦꯡ ꯂꯩꯇꯦ, ꯉꯁꯤꯁꯨ ꯆꯦꯡ ꯋꯥꯠꯂꯛꯇ꯭ꯔꯕꯣ? ꯆꯦꯆꯦ ꯀꯝꯗꯧꯁꯤꯒꯦ, ꯉꯁꯤꯁꯨ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯕ꯭ꯔꯥ? ꯉꯁꯤ ꯊꯕꯛ ꯁꯨꯕꯗꯣ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯕꯣ ꯆꯦꯆꯦ? ꯄꯤꯔꯛꯇ꯭ꯔꯦ, ꯁꯒꯣꯜꯁꯦꯟꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯦ, ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯂꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯪꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯃ ꯍꯣꯏꯗꯒꯤ ꯆꯦꯡ ꯍꯪꯂꯨꯔꯒꯦ꯫ ꯊꯣꯏꯕ, ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯆꯦꯡ ꯃꯦꯔꯨꯛ ꯑꯃꯈꯛ ꯂꯧꯔꯨꯈꯤꯒꯦꯀꯣ꯫ ꯏꯆꯦ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ, ꯆꯦꯡ ꯃꯦꯔꯨꯛ ꯑꯃꯈꯛꯇ ꯄꯤꯕꯤꯌꯨꯕ, ꯑꯩ ꯍꯌꯦꯡ ꯆꯦꯡ ꯋꯥꯜꯂꯒ ꯁꯤꯡꯖꯔꯛꯀꯦ꯫ ꯑꯩ ꯉꯁꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯗ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯦ, ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯂꯒꯦ ꯍꯥꯏꯌꯦ꯫ ꯉꯁꯤ ꯊꯣꯡꯅꯕ ꯆꯦꯡ ꯂꯩꯍꯧꯗꯦ, ꯊꯣꯏꯕꯁꯨ ꯆꯥꯛ ꯂꯥꯝꯂꯝꯂꯒꯅꯤ, ꯌꯥꯔꯒꯗꯤ ꯆꯦꯡ ꯃꯦꯔꯨꯛ ꯑꯃꯈꯛꯇ ꯄꯤꯕꯤꯌꯨꯕ꯫ ꯏꯕꯦꯝꯃ ꯂꯥꯏꯖꯥ, ꯅꯪꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯉꯁꯤꯁꯦ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤꯅꯦ, ꯅꯪꯕꯨ ꯀꯦꯝ ꯈꯪꯗ꯭ꯔꯕꯣ? ꯅꯨꯃꯤꯠ ꯊꯕꯥꯟꯒ ꯑꯃꯠꯇ, ꯆꯦꯡꯁꯨ ꯌꯥꯝꯅ ꯂꯩꯕꯕꯨꯗꯤ ꯅꯠꯇꯦꯗꯣ, ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯪ ꯁꯥꯎꯔꯅꯨꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯣ, ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦꯝꯃ, ꯑꯩ ꯍꯌꯦꯡ ꯂꯥꯛꯆꯔꯒꯦ꯫ ꯂꯥꯏꯖꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯝꯕꯜꯗ ꯃꯥꯏꯔꯦꯟ ꯑꯃ ꯌꯥꯟꯊꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ, ꯃꯗꯨ ꯍꯦꯛꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕ, ꯉꯁꯤꯗꯤ ꯏꯆꯦꯟ ꯏꯄꯥꯒꯤꯅꯦ, ꯃꯥꯏꯔꯦꯟ ꯑꯁꯤ ꯐꯨꯠꯂꯒ ꯆꯥꯃꯤꯟꯅꯔꯁꯤꯀꯣ꯫ ꯑꯩ ꯍꯌꯦꯡ ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯂꯒꯦꯀꯣ꯫ ꯏꯅꯥꯎꯗꯤ ꯆꯥꯛ ꯂꯥꯝꯃꯝꯂꯒꯅꯤ, ꯑꯩ ꯃꯥꯏꯔꯦꯟꯁꯦ ꯌꯥꯝ ꯊꯨꯅ ꯐꯨꯠꯂꯛꯀꯦ, ꯅꯍꯥꯛ ꯇꯨꯝꯊꯈꯤꯅꯨꯀꯣ꯫ ꯆꯦꯆꯦ, ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯦꯗ, ꯑꯩ ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯊꯛꯆꯤꯟꯈ꯭ꯔꯦ, ꯆꯥꯛ ꯂꯥꯝꯕ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯏꯁꯤꯡ ꯊꯛꯂꯕꯁꯨ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯆꯥꯛ ꯂꯥꯝꯂꯛꯀꯅꯤ, ꯑꯗꯨꯅꯅꯦ ꯅꯍꯥꯛ ꯇꯨꯝꯈꯤꯕ ꯌꯥꯔꯣꯏꯀꯣ꯫ ꯃꯥꯏꯔꯦꯟꯁꯦ ꯆꯥꯃꯤꯟꯅꯔꯒ ꯐꯖꯅ ꯇꯨꯝꯒꯗꯕꯅꯤ, ꯏꯅꯥꯎꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ, ꯅꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛ ꯏꯟꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯆꯦ ꯂꯥꯏꯖꯅ ꯃꯥꯏꯔꯦꯟ ꯐꯨꯠꯄ ꯂꯣꯏꯔꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥ ꯃꯥꯏꯔꯦꯟ ꯆꯥꯃꯤꯟꯅꯔꯒ ꯅꯨꯃꯤꯗꯥꯡꯗꯨꯃ ꯑꯁꯨꯝꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯏꯕꯦꯝꯃ ꯂꯥꯏꯖꯕꯨ ꯂꯩꯇꯕ ꯖꯥꯠꯂꯥ? ꯀꯅꯥ ꯂꯩꯒꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ꯫ ꯄꯨꯄꯨ, ꯑꯩꯈꯣꯏ ꯆꯦꯆꯦ ꯂꯩꯇꯤꯌꯦ, ꯃꯥꯗꯤ ꯆꯤꯡꯗ ꯄꯦꯔꯨꯛ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯑꯌꯨꯛ ꯉꯟꯅ꯫ ꯏꯍꯦ, ꯉꯟꯅ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯦ, ꯏꯆꯥꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯅꯁꯥꯒꯗꯣ ꯏꯇꯨꯛ ꯇꯨꯛꯊꯔꯗꯅ ꯂꯩꯔꯤꯗꯨꯕꯨ, ꯅꯍꯥꯛꯄꯨ ꯆꯔꯥꯒ ꯋꯥꯟꯗ꯭ꯔꯣ ꯉꯁꯤ ꯑꯌꯨꯛꯀꯤ? ꯄꯨꯄꯨ, ꯆꯔꯥ ꯋꯥꯟꯕꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯆꯦꯆꯦꯒ ꯑꯩꯒ ꯆꯥꯛ ꯆꯥꯔꯛꯇꯕꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯕꯅꯤ꯫ ꯉꯔꯥꯡꯁꯨ ꯃꯥꯏꯔꯦꯟ ꯐꯨꯠꯂꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯩꯈꯣꯏ ꯆꯦꯆꯦꯅ ꯉꯔꯥꯡ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯨꯗꯨꯅ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯏꯆꯦ ꯃꯈꯣꯏꯗꯁꯨ ꯆꯦꯡ ꯍꯪꯕ ꯆꯠꯂꯨꯕꯗꯁꯨ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯆꯦꯡ ꯄꯤꯔꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯆꯦꯆꯦꯒ ꯑꯩꯒꯁꯦ ꯆꯦꯡ ꯂꯩꯇꯗꯅ ꯃꯥꯏꯔꯦꯟ ꯈꯔ, ꯄꯥꯟ ꯈꯔ, ꯃꯪꯒ꯭ꯔꯥ ꯈꯔ ꯐꯨꯠꯂꯒ ꯆꯥꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯦ ꯄꯨꯄꯨ꯫ ꯏꯁꯦ, ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯩꯅ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯂꯒꯦꯀꯣ꯫ ꯁꯦ, ꯑꯩꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯌꯨ, ꯂꯨꯄꯥ 500ꯁꯦ ꯍꯣꯔꯦꯟ ꯅꯆꯦ ꯂꯥꯛꯂꯒ ꯄꯤꯌꯨꯀꯣ꯫ ꯍꯣꯏ ꯄꯨꯄꯨ, ꯉꯁꯤ ꯑꯩꯈꯣꯏ ꯆꯦꯡ ꯋꯥꯜꯂꯅꯤ, ꯉꯁꯤ ꯑꯩꯈꯣꯏ ꯆꯦꯡ ꯋꯥꯜꯂꯅꯤ, ꯄꯩꯁꯥ ꯂꯩꯔꯦ ꯆꯦꯡ ꯋꯥꯜꯂꯅꯤ, ꯑꯩꯈꯣꯏ ꯄꯨꯛ ꯊꯜꯂꯅꯤ, ꯑꯩꯈꯣꯏ ꯄꯨꯛ ꯊꯜꯂꯅꯤ꯫ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ꯫ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯜ ꯄꯤꯕ ꯄꯤꯗꯕ ꯍꯥꯏꯕꯗꯨ ꯊꯤꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯉꯔꯥꯡ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯄꯤꯖꯔꯝꯂꯕꯗꯤ ꯃꯈꯣꯏ ꯄꯨꯛ ꯊꯟꯅ ꯆꯥꯛ ꯆꯥꯖꯔꯝꯒꯗꯕꯅꯤꯀꯣ꯫ ꯆꯠꯅꯕꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯩꯁꯥ ꯄꯤꯕ ꯌꯥꯗꯦ, ꯆꯦꯡ ꯄꯤꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯦ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯑꯁꯦ
ꯁꯦꯝꯗꯣꯛꯄ ꯃꯇꯝ ꯌꯧꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯒꯤꯗꯃꯛ ꯍꯤꯗꯥꯛ ꯂꯩꯕ ꯃꯇꯝꯗꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯁꯦꯜ ꯄꯤꯊꯣꯛꯄ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇ ꯇꯧꯅꯗꯦꯀꯣ꯫ ꯑꯩ ꯉꯁꯤꯗꯒꯤ ꯃꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤꯃꯇꯪꯗꯤ ꯍꯣꯡꯗꯣꯛꯂꯒꯦꯗ꯫ ꯀꯩꯗꯧꯔꯒꯦ ꯃꯣꯏꯕꯥ? ꯋꯥꯈꯜꯒꯗꯨ ꯌꯥꯝ ꯋꯥꯅ ꯂꯥꯛꯄ ꯎꯏ꯫ ꯀꯔꯤ ꯀꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯁꯦꯜ ꯊꯤꯟꯕ ꯆꯠꯈ꯭ꯔꯒ ꯑꯁꯨꯛ ꯀꯨꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯃꯤꯟꯅꯁꯤꯅ ꯉꯥꯏꯕꯗ ꯋꯥꯃꯟꯗꯅ ꯑꯗꯨꯝ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯏꯕꯥ ꯁꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀ ꯂꯥꯏꯔꯤ꯫ ꯑꯩꯅ ꯉꯁꯥꯏ ꯁꯦꯜ ꯊꯤꯟꯕ ꯆꯠꯂꯨꯕꯗꯨꯗ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯥꯏꯖꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯉꯔꯥꯡ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯜꯗꯨ ꯑꯩꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯇꯥꯏ ꯍꯥꯏꯗꯨꯅ ꯁꯦꯜ ꯄꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄꯥꯗꯤ ꯆꯦꯡ ꯋꯥꯅꯅꯕ ꯁꯦꯜ ꯂꯩꯇꯗꯅ ꯃꯥꯏꯔꯦꯜ ꯐꯨꯠꯂꯒ ꯆꯥꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯑꯩꯅ ꯍꯪꯕꯗ ꯃꯈꯣꯏꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦꯌꯦ꯫ ꯑꯗꯨꯒꯤ ꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯑꯩꯒꯤ ꯋꯥꯈꯜꯒꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯗ ꯑꯩꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯡꯕ ꯌꯥꯕ ꯀꯔꯤ ꯀꯔꯝꯕ ꯃꯇꯦꯡ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤꯗ꯫ ꯑꯩꯒꯤ ꯃꯣꯠꯇ ꯆꯦꯡ ꯕꯦꯒ ꯑꯃ ꯂꯩꯔꯒ ꯃꯩꯇꯩ ꯆꯦꯡ ꯑꯊꯣꯠꯄ ꯈꯔ ꯑꯃꯅ ꯃꯤꯛꯁ ꯇꯧꯔꯒ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯃꯥ, ꯅꯪꯒꯤꯅ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ? ꯀꯩꯅꯣꯗ ꯃꯣꯏꯕꯥ, ꯃꯈꯣꯏꯁꯨ ꯃꯈꯨꯠ ꯃꯈꯣꯡ ꯂꯣꯏꯅ ꯄꯥꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯣꯏꯁꯨ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯃꯔꯥꯏ ꯑꯗꯨꯝ ꯆꯥꯖꯁꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯔꯤꯒꯤ ꯋꯥꯗꯧꯔꯤꯕ? ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒꯤ ꯃꯣꯏꯕꯥꯅ ꯋꯥꯈꯜꯒ ꯊꯥꯗꯔꯤꯗꯨꯕꯨ ꯃꯣꯏꯕꯥꯕꯨ ꯑꯅꯧꯕꯤ ꯆꯦꯆꯦꯠ ꯂꯧꯕꯤ ꯑꯃ ꯄꯥꯝꯂꯛꯄꯒꯤ ꯋꯥ ꯍꯥꯏꯕꯗꯨꯔꯣ? ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯜꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ, ꯑꯩ ꯁꯔꯦꯡ ꯊꯣꯡꯗ ꯆꯥꯊꯣꯛꯀꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯃꯥ, ꯅꯪꯒꯤ ꯑꯗꯨꯗꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯔꯤꯕꯁꯦ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯆꯥꯔꯣꯟ ꯑꯍꯨꯝ ꯃꯔꯤꯅ ꯐꯥꯎꯕ ꯀꯥꯏꯗꯨꯅ ꯆꯥꯕꯗ ꯂꯣꯏꯕ ꯉꯝꯂꯣꯏꯀꯣ꯫ ꯑꯩꯈꯣꯏꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯌꯥꯝ ꯋꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤꯅꯦ꯫ ꯃꯈꯣꯏ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯃꯆꯦ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯆꯦꯡ ꯋꯥꯟꯖꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯖꯤꯕꯤꯀꯥ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯒꯅ ꯄꯥꯟ, ꯃꯥꯏꯔꯦꯟ, ꯃꯪꯒ꯭ꯔꯥꯅꯆꯤꯡꯕ ꯐꯨꯠꯇꯨꯅ ꯆꯥꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯑꯔꯊ ꯂꯩꯔꯤꯕꯒꯦꯅꯦ? ꯑꯩꯈꯣꯏ ꯍꯥꯏꯔꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯃꯇꯝꯅ ꯑꯃꯗꯤ ꯅꯨꯃꯤꯠ ꯁꯨꯔꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯃꯥ, ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯕꯤꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯉꯁꯤꯃꯛ ꯀꯣꯠꯇꯒꯤ ꯐꯧ ꯃꯣꯜ 2-3 ꯈꯥꯏꯗꯣꯛꯂꯒ ꯐꯧ ꯑꯗꯨ ꯇꯛꯅꯕ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯍꯜꯂꯛꯄꯗꯅꯦ ꯆꯦꯡ ꯕꯦꯒ 5 ꯄꯨꯔꯛꯂꯒꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯤꯗ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯔꯤꯒꯤ ꯆꯦꯡ ꯕꯦꯒ ꯑꯃꯈꯛꯇ ꯄꯥꯡꯗꯣꯏꯅꯣ? ꯄꯤꯅꯤꯅ ꯄꯤꯔꯗꯤ ꯆꯍꯤ ꯑꯃ ꯆꯥꯅꯅꯕ ꯃꯇꯦꯡꯗꯨꯝ ꯄꯥꯡꯂꯒꯦꯗꯍꯦ꯫ ꯑꯁꯨꯝꯅ ꯀꯨꯕꯦꯔꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯈꯪꯕꯤꯔꯗꯨꯅ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯁꯥ ꯊꯥ ꯂꯦꯞꯂꯗꯨꯅ ꯗꯣꯛꯇꯔ ꯎꯅꯕ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯗꯣꯛꯇꯔꯗ ꯆꯦꯛ ꯆꯠꯀꯗꯧꯔꯤꯕꯁꯦ ꯀꯔꯤ ꯄꯨꯁꯤꯒꯦ? ꯗꯥꯛꯇꯔ ꯖꯦꯝꯁꯇ ꯑꯣꯏꯅ ꯌꯦꯡꯂꯁꯤ꯫ ꯃꯍꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯤ ꯐꯦꯃꯁ ꯑꯣꯏꯔꯕ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯏ꯫ ꯑꯩꯅ ꯀꯣꯜ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯈ꯭ꯔꯕꯅꯤ꯫ ꯗꯥꯝꯆꯥ, ꯀꯔꯤꯁꯨ ꯄꯨꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫ ꯑꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯍꯩ ꯈꯔꯗꯤ ꯂꯩꯔꯛꯁꯤꯀꯣ꯫ ꯑꯩ ꯍꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ꯫ ꯍꯣꯏ, ꯑꯩꯒꯤ ꯊꯋꯥꯏ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕꯤꯅ ꯍꯥꯏꯕꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯒꯦ? ꯃꯅꯤꯄꯨꯔꯗ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯂꯩꯕ ꯍꯦꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯏꯆꯥ ꯊꯅꯤꯜ, ꯅꯈꯣꯏ ꯆꯠꯀꯗꯧꯔꯕꯔꯥ? ꯐꯔꯦ,
ꯒꯥꯔꯤꯒꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧꯗꯨꯅ ꯆꯠꯀꯗꯕꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯍꯥꯏꯔꯦꯗꯅ ꯖꯤꯛꯖꯥꯛ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯐꯖꯅ ꯊꯧꯔꯣꯀꯣ ꯑꯗꯣ ꯏꯆꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯆꯍꯤ 6-7 ꯃꯨꯛꯀꯤ ꯑꯣꯏꯒꯗꯕ ꯁꯥꯏꯖꯇ ꯐꯨꯔꯤꯠ ꯑꯃꯗꯤ ꯈꯪꯒꯥꯎ ꯁꯦꯠ 3 ꯂꯩꯔꯛꯎ ꯀꯂꯔꯁꯨ ꯃꯈꯜ ꯃꯈꯜ ꯉꯥꯛꯇ ꯑꯣꯏꯒꯗꯕꯅꯤꯀꯣ ꯃꯗꯨꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯖꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗ ꯄꯤꯒꯗꯧꯔꯤꯅꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯐꯤꯔꯣꯜ ꯀꯌꯥ ꯅꯥꯇꯩ ꯆꯥꯍꯧꯗꯦ ꯃꯈꯣꯏꯒꯤ ꯑꯩꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯨ ꯄꯥꯡꯗꯣꯏꯅꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕꯁꯨ ꯑꯩꯅ ꯅꯍꯥꯜ ꯄꯤꯈ꯭ꯔꯕꯅꯤ मथंग चहीददी अखोईगी स्कूल असिदा फ्रीदा मई मसिंग तमहलगे मसे अदुबुदी अखोईगी स्कूल असिदा साग इसिंग थोंगनबगी थबक अमा हापचिनबिरगे लाइकाई असिदा मखोईनी याम वाना लैबसे इपादा येंगबा कया नुंगाइतेने होय पाबा आई सोइदना लैजरगलगे अइनसु पाबदा हौदोलगे हाइना खलंबनी अदुबु पाबना हाना हाइबिरकपसे नसासु नुंगाइजरे अदो पाबा अखोई अमुक डॉक्टरदा चचरुखिगे फरे फरे इसा इमौ नखोई अनिमक माई पाकचरो टेक कायदबा मपु माना चानबीबा ओइरिसनु असुमना थानेल अमदि थोइसा मखोई अनि डॉक्टरदा येंगबा चलमी थोइसा नावपुरबी ओइरे हाइना डॉक्टरना कंफर्म रिपोर्ट पिरकपदगी थानिनना हराउजदुना थोइसागिदमगनि हाइदुना हैरा मखल मथेन कया मरुम लैदुना युमदा हलकलमी थोइसा अइना लैरकलिबा हैरा मखल मथेल मयामसे अइगी थवाइगी अमदि इसागिदमगनि नहागना लोइना चागदबनिको अस यामना सारेने तौरिसे अइ अमुक्ता इरुजरुगिगेको नहाग ngaihak पोथादुना फमलमु तंजा अदुदा थानेलगी ममा sakhi लाक्लमी अदुगा ममों नुपीदा साउननबा खबै खरा सारमी नखोई हंदी हलगलेदना ngasai ayuktagi doctor yengba chalukhini haiduna chatkhraga pung ani taba matamsida halakli sibu kadaidaga koiba chalubage aduga sida leiriba haira mayam asina kanada pidoino onthokna yamkhreda mongba hanbada leiba yong mayam aduda haira sing asi machinja pijagi hairibaro ima अखोई डॉक्टर दा चलुबदगी अतोपा मफम अमदा चटपा लैतिये डॉक्टर गे क्यू ngaibada खरा थेंखरे तौबुदी हॉस्पिटल अदुदा इमरजेंसी ओइबा अमा यावबदगी डॉक्टर मसामंगना ऑपरेशन थिएटर दा संखिबदगी खरा अदुम ngasiदी थेंखरे हैरा सिंग असिना दामचाना लैरकपनी आई ममा हाइबदो ओइरे हाइना डॉक्टर ना कंफर्म रिपोर्ट पिरकपदुदा दामचाना यामना लैसिलकलिने तौरिसे अइना बुदी यामनख्रे हाइजबनी अदुबु दामचाना याबा कौबा लैते दामचा से मखुत याम चावी इमाई पेमा मयाम असिबु डॉक्टर ना लोइना चाव हाइना हाइरकपरो नखोई डॉक्टर नागा सिगे हाइरा मयाम असिबु प्रेस्क्रिप्शन चेदुदा लोइना इरकपरो हाइरिसिबु अखोइना नावपुरकपा मतमददिने डॉक्टर दगा अमत्ता चेक चटपसु लैते अदुगा असुक याम्बा हैरासिंग असि फावबा चाजा लाक्चदेदा इबेमदी सनबी गर्भ पुबीगा सब मानरेदना हाइरिसिदी लोइनबु चाबबु ngamjagадरो सिबु असुमना हैरमलगा sakhi मागी कादा चंखिरमी अइसिबु इमादा करी करम्बा अरानबा थबक तौखरबगेने अइगी करी इरालनो तौरिसिबु कयाम कोइना अइना खांगदुना लैखिगदगे इमा नंगसे नुपीनिको अदुबु अइ खांखिनी इचाना माइ मिट पांग्रि फावबा खया चिक्तुना अइ खांखिगनी अमम अंगान खाइरिबा हे ईश्वर अइ अमदि इचाबु तेक्ता कायदबा ओहेनबियुको नुपी ओटपा हाइना मिंथोनजबा कार्टून वेब सीरीज असिगी तरुक सुब सरुक पार्ट 6 अथुब मतमदा अपलोड तौजरगलगे कार्टून वेब सीरीज असिगी वारी असि कनागुंबा हिरम अमतदा सैथारगा समजबा वीडियो नचदे वारी असि एलडीसी की वाखलदा फावरकपा इथिल अदुबो तासिन खुमजिलगा
ꯁꯃꯥꯖ ꯑꯁꯤꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯣꯠꯅꯖꯕꯅꯤ꯫ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ ꯊꯧꯅꯥ ꯍꯥꯞꯂꯤꯕꯅꯤ꯫